Samaram Football Club Samaram Thobal District na sinduna team 19 na group mari thokna khaidokduna tha asigi taradagi Samaram Playground da chatharakiba ahumsuba state level open football tournament Samaram Trophy 2025 ki ngasi sanakiba league match singda PFTC Samaram amasung Khongjom FC draw Chatkhre aduga Sangaiyumfam FC na mai Pakhre tournament asigi ngasi ahanba ground da sanakiba group A gi match da PFCT Samaram amasung Khongjom FC goal amamam chanaduna draw Chatkhre match asi hek haubaga minute ama chatpada PFCT Samaram gi jersey number 7 Vagona goal ama chanduna nganna mangzil thaduna chatlabasu Khongjom FC gi jersey number 3 Balina minute tare chatpada goal ama chanduna equalize tawba ngamki team animak na makhataba goal ama ta chanaba ngamdabadagi draw chatkibani ani suba ground da group D gi Sangaiyumfam FC amasung Milan FA haikak mapal anina sanakiba match da Sangaiyumfam FC na goal manga amada chawna mai pakpa ngamkhre Sangaiyumfam FC gi mai pakpagi goal sing adu jersey number 11 MD Muthina minute kun amasung nifunipan da goal ani jersey number 15 MD Izasna minute kun mapan amasung nifumapan da goal ani aduga jersey number 4 MD Sarosna minute kun tareta goal ama chanba ngamki Milan FA gi amata ngairaba goal aduna jersey number 13 Bidyanandana minute tara tareta chanba ngamki bani tournament asigi hayeng tang 12 gi nungthilpung ani group B gi FFCCA angtha amasung Malem FC Maizrauna ahanba ground da aduga nungthilpung 3 minute tara manga da group C gi host team Samaram FC amasung SDO Palel anina ani suba ground da sanagani